Akashbani Imphal Lanthukchari Paugi Saktam. Saktam Masida Kargil Vijay Divas Stop Diarrhea Campaign Amasong Pradhan Mantri Narendra Modi gi Sama Kunmari Suba Pukningi Wa Man Ki Baat Leiba ki atai mafam singda pangthok na bugum Manipur dasu Kargil Vijay Divas thoram ngarang pangthokhi Mapung Maiba thoram Rajya Sarkar ne sinduna Imphal gi Palace Compound da leiba Manipur State Film Development Society gi auditorium da pangthokhi Thoramatuda Rajyapal Ajoy Kumar Bhalan hai Kargil landa Bharat Lalmi Singh ne utkiba thauna lingjel haurakliba mirgol da khangan ba tangai phade Magna hai Kargil gi lalphamatuda Manipur gi lalmi tarukna leiba ki damak thawaina pontha pikhi makhoi bu aikhoina ikai khumna pham thoi Rajyapal hai Manipuri soldiers sacrificed their lives for our motherland in the Kargil War of 1999. The stand that India will always defend its integrity and fight against any act of war or terrorism. I would also like to salute the brave soldiers of India who have sacrificed their lives in protecting our motherland. The dedication and service to the nation by our brave Manipuri soldier Deepak Chinkakam of the 7th Battalion BSF will always be remembered with pride. As a recognition of his supreme sacrifice for the nation, the government of Manipur has approved the appointment of his younger brother, Chinkakam Nauba Singh, as an assistant sub-inspector in the police. Intensified diarrhea control ki thakai basukna sasagada bajela thaki stop diarrhea campaign Rajya sigi tongan bajela sing da hojik sathari campaign sigi hiramdi iromdom saisul thorang lakutuna diarrhea laina dagi ngakthokna bahona ba ORS sejna ba madi luna nana leiba haibasini Imphal West Jilagi oina District Health Mission Society Imphal West amasung Ayushman Arogya Mandir Sub Center Lamdeng ga kusam narga leiba kupun numita thoromasi Lamdeng Community Hall da pangthokhi Thoromatu da wangang moda Imphal West ki District Family Welfare Officer Dr. Yumnam Kisorje Nahai campaign asigi pandam di diarrhea na angang amata sianda ba haibasini mahagna hai Nongjuning matam asida diarrhea asi yamna toina thoi matam asida stop diarrhea campaign asi tawjabani campaign asida tawgadoriba activities hai targadi asa singsina mangjona na under 5 ki angang singsida line listing tawtho akanda angang khudimaki ORS amadi jing yenthokpiba sigi mathakta diarrhea singa thongna baidamakta immunization gi role su ki campaign asida messages pigani immunization da koina rota vaccine se tha makai pharakpa tha makai pharakpa tha makai pharakpa amadi MR vaccination tha mapan amadi chahi makai dan ani bok ki manung da MR vaccination amadi vitamin A supplementation tawba taragadi angang adu diarrhea dagi ngakthokpagi yamna chawraba pambai ama oigani diarrhea na naradi angang exclusively breastfeeding tariba tha taruki makai angang singdudi yariba makai breastfeeding adum tawigadabani tha taruk nangraba angang sing adudi mang ahenba pijaba pitapa tawigadabani amadi ahenba chaki chabon dal gi mahi lemon juice green coconut water plain water siguma sing se pithatta yai Pradhan Mantri Narendra Modi gi Sama Kunmari Suba Pukningi Wa Man Ki Baat Akashbani gi thongda ngasi santhokre Pradhan Mantri gi Pukningi Wa asigi matangda Sangai Express Manipuri edition gi editor Khogendra Khomdramna asumna phungdokli Prime Minister Narendra Modi na mahaki Pukningi warol namaijing namita All India Radio gi khuthangda miyamda thamkhre Handaki Sam Kunmari Suba episode asida mahogsagumna Prime Minister Narendra Modi na science and technology gi sapkholakpa sana khonaba mahogsa gi saktam lebak asigi cultural heritage amadi lunan ban chingba yawa tongan wafam sing thamki space amadi science and technology gi matangda palladuna handakta India gi Subhanshu Shukla na space da mai pangna chalukhiba adu singtharaduna lebak asina nungai ba phongdokhi haina Prime Minister masasu nungai ba phongdokhi amadi ningsingkhi hojikti lebak asigi angang singi wakhalda makhoi su nongmadi space scientist oigani tha da khongdarugani space da chakani haiba wakhal poknare haina su phongdokhi tasengna maksu science and technology amadi space technology gi lamda India se magin thawale ba amoirakli space da chaluba su Subhanshu Shukla gi mamangda space mission kaya da India gi scientist kaya adigi space ki maram da khangai ba kaya na saruk yarure loinana India da develop tawba Chandrayaan 3 na tha da mai pangna 2023 da khongda khiba amadi space da makhal makha kaya ge satellite sing mai pangna thagat khiba su laikhrabani
Lebak asida space ki matang da thabak tawba startup ki khongjen yamne hengalakle haina su prime minister na nungai phongdoki chahi manga gi mamang da startup yankhai phawba yoram da bodo hojikti space sector khakta da sani hen khre haina prime minister na phongdoki lakliba august kulundoi da pangthokadaba national space day gi matang da su prime minister na mahak ki pungni waro thamkheba loina ano ba idea sing pibiak na wa pham su thamki space tagi khara haidok laga International Chemistry Olympiad amadi International Mathematics Olympiad ta lebak asigi mahiroi singna ano mana mayam ama lawrokpada prime minister na chawthokchaba phongdokhi mathang thadadi Mumbai da pangthokadaba malemgi khwaidigi hena chawbo oigadaba Astronomy and Astrophysics Olympiad ki matang da su prime minister na miyam da baki pungning gi warol da panbaga loina na miyam na sugumba Olympiad sing haidi science and technology ga mari lena basing asida thawai yauksin si haibo pham thamki India gi heritage amadi culture gi matang da su prime minister wa pham kya thamki hadakta UNESCO na Maharashtra gi lanban tramathoi amadi Tamil Nadu gi lanban ama World Heritage Site oina laukthokhi bada nungai phongdokhi leba asida Puwari gi amadi Sanskriti gi sakta moraba lanban mayam ama leiri lanban mayam ase ama mamna ning tambagi puwari ama mam leiri beni haina ningsing dona asigumba makhal gi lanban mayam ama India asida leiri haiduna lanban sing adi maram da khara makhai prime minister na singthaki lakliba August thagi matang da palladuna August tha sidi ning tambagi ihogam yamna mari lena ba thani haiba wa pham thamki August amada Bal Gangadhar Tilak laikidaba August nipanda Mahatma Gandhi gi liching makhada Bharat Hado haiba andolon hokiba August traunga da India na ning tamba phangkiba asina singba ningsingki August tha sida ning tamba phangbada natana India da singa chapan chutna manga gi August tareta Swadesi andolon hokiba adusu prime minister ningsingki hojikti textile sector da India na malem gi mangjin thaba lebak oiri haina palladuna Sanskriti gi saktam mamasu oiri ba textile sector da startup lising ahum hen bana thawak tori haina sunungai phongdokhi khunung isai amadi barjan kirtan gi matang da palladuna mase chumnagi mapugi mingkhai sak chonbagi khakta nate India gi tongan bhamsing da khonggang kaya da koichat chatba bajan sakpasing adi khunung isai sakpasing na akoi bigi phibam ngak chenana ba amadi umongwang kannaba paujil kaya piri haina phongdokhi Thai haunasu asigumba khunang isai khangdi barjan kirtan na chingba sina mausagi saktam kanana honaduna lakhibani haina prime minister na phongdoki amarom amuk ariba manuscript singi kanabagi matang da palladuna India gi ariba manuscript sing asida science medicine music philosophy gi masak sing yauri madu manghandana thambaga loina na kanaba sing longnana ba thabak sing lokhalle haina prime minister na phongdoki ariba manuscript sing digitize tawraga national digital repository ama semlagani haina su prime minister na phongdokhi chana khonabagi matang da palladuna Olympic games ke hek matungda khwaidigi hena chawba world police and fire games handakta America da pangthokpa aduda India gi police personnel amadi fire fighter singna medal chatruk hena logdana anover record thamkheba aduda prime minister nungai phongdokhi police amadi fire service ki mioi singna uniform setuna mathok tongna sana khonabada mangjin tharakpada prime minister na chawthokchaba su phongdokhi leba asina sana khonabagi lamda super power oyakna pandamda pangthoktuna lakliba khelo India gi afam su prime minister na ngaki pungning gi warol da pankhi akoi begi phibam phana thamba amadi lunan bagi matang dana sahi tramathoi mapung pharakadoriba swas bharat mission haibase hojikti mioi khragi natraga government ki oidre lebak asigi mipung khudi mangna saruk yaba adugumba mission namo oire haina prime minister nungai ba phongdokhi asigumba thab asiga loina na waste management ki matang dasu miyamna tongan balup singna mapung phana thabak tori haina prime minister na phongdokhi nupi group kaya na singthaninga ewa mongda thabak lokhalakpa loina na city kaya da adikungang kaya da koina chatuna phata hogdi hondu oga thambiba sing ase sengdokpada natana phata hogdi sing mafam chana thamnanaba madu sinanaba thabak lokhal e haiba pam prime minister na thamki nipi mayamna kan honaduna sahara madi khungang chung boluna na thambada natana phina tuba khaw sing yanthokpagi thok paikhalli masina plastic waste management da sauna mateng pangani haiwa phamchu prime minister ma ki pungni warol da thamki Matang asida Akashbani Imphal gi I pau kangbune puthokpa sayol gi pau gi saktam loizare khomjin ba musung puthokpa Thokchom Jogendrajit tengbang ba Thokchom Baron lijakhiba Maibam Dwijamani